Irang Asi HOURAKPHAM PHAOBA MAYEK SENGNA HAIDOKPA NGAMDRABA Leingak Asi Leiriba Makhei Manipur Da Thokliba Irang Asi Loishinba Ngamloi HAINA Lok Sabha ge MP Dr. Angomcha Bimol Akoijam na PHONGDOKKHRE WAPHAM asi ngarang Bengun Youth Congress Committee na Mayang Imphal Block Congress Committee ka khusam naraga Bengun Mayai Laikai da pangthokhiba MP Bimol Akoijam okpagi thoram da mahak na phongdokhibani thoram adu da MP Bimol Akoijam na hai Manipur Da Thokliba Irang Asi core issue miyam punna khangminnabagi matam oire amarom da center na Leiriba Makhei chatpa Leingak asina constitution gi chatna kanglon thugai bada lamdam asigi miyam na tuminna leisinba asisu asoiba amani Manipur gi Irang Asi Bengal gumba state amada thokko oiram labadi opposition party na ngangba nangdringaida leibak mai hauna chaklamgani Chief Minister ama leina Governor ni state ki law and order da khut thingzilakpa state force ki mateng pangnaba lakliba central force na DGP ki order lobagi mahut atopa mathak thongba singi order oina laurokpa kaya asna state as the center na aning apamba tawre haibadu mayek sengna takle sahi lising ani henbagi puari leba maitai phuruk ngasidi paliba Leingak asigi makhada kangpok pilana chatpangamdre Irang asigi HOURAKPHAM phawa mayek sengna haidokpa ngamdraba Leingak Asi Leiriba Makhei di Manipur gi Irang Loishinba Ngamloi ngahak leitena Irang asigi HOURAKPHAM hong laga ngang sakpa kaya Leingak sin leptana chachari Irang asigi waroisin oigadaba thaurang puthokpagi mahut mamangi Leingak ta tainaraga leiba haibasi pumnamaki laibak thibani Irang asigi waroisin political dialogue tawraga purakpa yagani haina Leingak asina phongdokpa laikhre matang asida hangingba wahangi political dialogue asi kuki narco terrorist amadi illegal immigrants sing aduga pangthokadoribra haiba asini amaramda Leingak asigi minister ani yauna BJP gi MLA taret na New Delhi gi Jantar Mantar da Manipur thugairaga union territory pigadabani haina demand tawbada Leingak pairiba BJP na wahi amata phongdokpang ngamkhidaba adu ikaiba fawi chahi lising ani henbagi puwari lai haibagi ngak haigatuna hingba miyambu yamna tonba mawong amada hingliba ngasigi Leingak Asi maru phangna muthatnaba miyam punna hotnaminasi anauba Manipur ama sembada Congress party na firal mamai chumgani haina MP Bimol Akoijam na makhatana phongdokhi thoramadu CLP leader Okram Ivovi Sugnoi asigi MLA K Ranjit KHOURAKPHAM asigi MLA TH Lokeshwar amadi hanagi minister KH Ratan Kumarna yauna maikai adongi luchingba singna sarap yakhi Hangbam tokpa wahang miyam na hangba lepakpa matam miyam gi kholaw oigadoriba miyam gi mihut akhoina lepa aba ngangaktraba tawningbada tawhalaba leingangna adudi akhoi je dictator democracy salubagi atha thokte minai nai thangi lipul sirol ma hingani abisa koi kawus an minai oiningdraba tangdu leitaba iramdam amo hengi hai targadi akhoi masigi chatabi ngasai pijaraiba imangda tadna leiraba constitution gi chatabi thugai reiba ai haijini Bengal daga oiramoba tawriba fibamje miyam Irang bortran loirane aduna core issue eba simal karino duga handaki Lok Sabha ki election amsung lakadobi election sigi wan thok pot an sikta ngai mi am thamjalai faida sum tension jage aham da koi core issue karino da ai ngasai hai colonial matam da ki na post colonial bauda Manipur ki peculiar oiba khoi puari khar leba khoi adu sagon furuk masen gi tokhai taba khaimung taba na kai ge threaten tor ko pot ma hana de gi lei akhoi no jit thenai ba pochi core issue ni koi haijara ka doise masi akhoi miyam loina khangi ko